Online manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Bangkar ani Chathakhre Kukigi Millitantsingna Crpf Thaduna Crpf Ukrul District Litan Police Station ki manung channa thawai Kuki Village ta Kuki Millitantsingna ain gi wangmada saramba bangkar ani ngarang security force ki apun mati mamana thugaiduna manghankre hairi. Phawgok Chau Ikhai Police Station ki manung channa laiba Torbung Govindpur da laiba G71 Battalion CRPF tangarang numidang pung 12 khairam taba matamda Kuki Millitantsingna nomai kapsinduna attack Chathakhre hari. Pau chesina phangba paugi matung ina Torbung Govindpur Christopher School lairiba CRPF Battalion da Kuki khulai paibasingna Kuki sina khundaba ti munjang amadi lainomdagi nomai round kunrom hena kapsilaktuna attack Chathakhibani hari. Kuki Millitantsingna nomai kapsilakpa adu da nakalani makta minute kun hena khud handuna nomai kamna kyari maduda Kuki Millitantsingna pompi bam ahom kapsilakpagi manungda ama pokhai ani na pokhai de hari thaudo adu da sopan amadi asiana yaukhiba leite hari. Kuki tapa mafam singda total sadam Chathakhibadagi state asidagi mapalam da chatkadaba passenger puba amadi potjai puba gari sing chatpada khudongcha daba chauna mayoknare. Miyamgi yaifanaba paikhalakpa tharangbu thawai usitaba mawongda state asi fauduna chaliba nation gi property Oiriba National Highway sing yauna maru oiba lambi singda miyamna ningthina chathok chasin yanaba paikhalakpa khongthangda ai apan pirubadagi security force na lokholakpa thabakta Meeoi ama lekhidaba amadi Meeoi khara asopan yaukhiba adubu yaningde haiduna Kuki gi civil society organization seso sing amadi meheroi lup singna matam kaktana total shutdown gi khongjang changsinba hokre. Churchanpur Kangpokpi Teknopal yauna Kuki singna khundaba state asigi mafam singda chathariba matam kaktaba total shutdown na maram oidina state asidagi mapalamda chatkadaba passenger puba amadi potjai puba gari sing chatpada khudong chadaba chauna mayoknari masigi mathakta Kuki singna khundaba mafam singda miyamna chathok chasin tawbada achauba apanba ama oire matam kaktaba shutdown na maram oidina Kuki singna khundaba mafam singda mahaisang sing thonglona ki kaithel kana khide lambi da gari chatpagi chang yamna hanthaki maruoina ngarang Kuki singna Kangpokpi district ta changsin khiba khongjangda lambi da nungjaw sing yauna uwa kaya paisinuna lambi chatpada athingba pikhiba aduna maram oiraga ngasi sumakata na national highway anida chathok chasin tawbada chauna khudongchadaba mayoknare. Adumoina mong matam kaktaba shutdown gi khongjang changsiliba sida hojik faubagi oina pamdaba thodok thokpagi paudi leitri security force ki maikaidagi su pamdaba thodok thoktanaba akanba section tharang lokhatli. Nakala the shutdown asida ITLF KSO General Headquarters Code 2 HAS ZSP GSO Churchanpur amasung MHO Churchanpur gi maikaidagi su shutdown asi saugatkani haina tongan thadorokpa cherol singda phongdorokli. Loinana Churchanpur district su total shutdown gi khongjang changsinba hokre. More border town da Kuki Jo Council na kaukhiba total shutdown na maram oidna khundak lan sikre. Indo-Myanmar border town More da total shutdown chathaba hokre Kuki Jo Council na kaukhiba shutdown asina maram oiraga Indo-Myanmar town More khuntak lan sibaga chamanakre. Lambi de mi amata chanakhide Kuki Jo Council na chatharakliba shutdown gi khongjang asi tha asiga hanma numita Delhi the Ministry of Affairs na Manipur Santi hanjilakna ba kaukhiba high level security meeting adu the Union Home Minister Amit Shah na pikhiba directive singi manungda ahanba oina March 3 dagi Manipur gi highway amadi lambi khudingmakta community khudingma free oina chatpa yanaba escort pidunaba service ki khontangarang Bir Kendrojit International Airport Imphal dagi hawdotuna Imphal Churchanpur amadi Imphal to Senapati bus service hawdokhiba adubu yamna kana yaningdaba phongdoktuna More border town da su total shutdown gi khongjang changsinkhibani. Ngarang Meeoi ama chayawduna Churchanpur fawba chatuna maipakna halakpaga loinana mi chay ani yawna Senapati fawba chatkhiba bus service Kangpokpi gi miyamna lambi thingbana maram oiraga kaithal manbidagi hena lansinba ngamdana MSG bus adu akaya toy khara thoklaga Imphal tamna halakhibani. Amit Shah gi yathak matung ina ngarang pangthokhiba free movement gi ahamba lengaki trial da Kangpokpi gangify amadi kaithal manbida security force amadi Kuki gi masing ngamlaba protester senga khuthongna kiba adu da Kuki jogi Meeoi ama lekhidabaga loinana Meeoi yankhai henbana so apan nangki thaudo adubu yaningdaba phongdoktuna Kuki Jo Council na Kuki taba mafam singda shutdown lauthokhiba matung ina ngase ayu anganbadagi Teknopal More na chingbada shutdown pangthokre. Imphal amadi kaithal na chingba thong amata hangna khide Kuki panupi kya thorak tuna lambi thingbagi khongjang changsinki loinana lambida famjinduna leiki pamdaba thodok thoktanaba More police ki kangbuna kanba ngak senbagi thabak lokhatkhi. Ukrul ki poi village ta gari accident da Meeoi mari sire taruk chokle. Ukrul district ki Chingai police station ki manung chana poi village ki lambi da ngarang nuthil pung 12:30 rom taba matamda
Mahindra pickup gari ama lokhada onthabadagi thaudokta Meeoi 3 sire Meeoi 3 sopa nangle hairi. Laibak thiba thaudok adu gari asi control tawba ngamdabadagi aruppa lokta tasinkhibani gari aduda Meeoi 10 tongkhibadagi manungda driver yauna passenger 3 thaudok thokfamda laikhidre taruk amana sopa nangkhre. Laikhidraba Meeoi 3 Poi Baptist Church Women Society gi chairperson Martha Awungnau Church ki secretary Yurai John Nirai amadi core member Peace Now Rising amadi gari adugi driver Manjai Malukso kawi haidi aduga soklaba Meeoi sing aduna Meeoi sing Sangrei Hau Satchang Sonreishon Maluk Ngachanun Ronra Siangam Bukli Kasangmei Simraha amadi Ngayailei Sangsang kawi makhoi taruk manang nakpa hospital da laikanari hairi thaudok adugi pawng manang nakpada laiba Assam Rifles ki kangbuna fangbadagi khudakta thaudok thokfamda changsinduna asokpa Meeoi 3 adu rescue tawki aduga asibak changmari adusu lokhadagi pukhalakhi. Meeoi sing kanbagi thaba asida headquarter inspector general Assam Rifles South na achoba thaudang lauki hairi.